Image Paodam Yangbir Singh Hanmada, Dramnok Sabalina, Kurumzari. Nasi Maru Pauda Manipur University Tamna, Kolauka Lauduna Miam Tomzilla Cray, Amadi, Mapam Gada, Wakat Mipam Pamcray. Humdra Humdurek Suba, Hiroshima de Toram Pangto Cray. Loidana Mokamlum FCM Sung Sunrise Club, My Park Cray. Hauzik Mapungo Pau, Lobirasi. District Magistrate Impal West ki ating matam libat tugai do ngasi tungan ba maiki ki aidagi mioi kiana Manipur University kudak ta hangdo MU da rajni tawgano satra ki punsi kansi satra sarga MU da lebigano BC in charge thabak to halu satra ki khandaba oja sing thabak tagi laktho rim samadi MU dagi engineer ser laktho sarkar na thu da yana bu poro BC pande maral lermadi laktho haiba play car sing paidana rally lakpada MU campus ta kutang sara heliba Mahiru Singh Thorok to yeng lag leke ngasi rally adu singjamai lilong singwa makai ke adagi su lakna ke rally adu MU gi get mamang dagi mamai leiduna sat ingai MU gi Mahiru Singh gi marak tagi phajada bawai wata sine haibadagi nakal anida awai kom tawna umkhanar padagi police na control taroga MU gi Mahiru Singh adu get manang sanghanduna ngak sen ke MU gi Mahiru Singh gi loudspeaker sin aduna MU gi khongjang asida divide and rule sat Salai bigano rally siliba kanano khangi haina darak padagi chawn umkhanar padagi police da university gi manung da laiba Mahiru Singh tear gas amadi smoke bomb kapna tan khaibida Mahiru Singh magi dagi su nung da thomjilakhe tear gas kap khibadra MU gi oja ama yauna Mahiru nipan asok apan nangkhe amromda sel piduna MU kanaraba ihok sagat si haina like su haijadraba ima ibel ahalaman sing the insinduna hausik oiba MU gi wathok asi ona tainaba banner sing pahenduna mafam kya dagi MU tamna rally lakhiba du live thibani police personnel singna Impal West district ta dhara cham ni phumari chalai haiduna Mahiru Singh get the rally hunger strike chathaba du niyam gi wangmadani haina thugai khraga ngasi miyo kya na rally lakpada thingkhibi maram karino ona tainaba mongna Mahiru Singh MU gi get manungda protest tawring aida tear gas amadi rubber bullet sing kaptuna Tankaina Honabada Yam Drabada Mui Sat Mahiru Nipan Sokton like a Nari MU give VC Pande, Sindokri of Hava causing Hanbalatana, Mushu Mutamadi Mushana left and sanction Kigani, Mashida, Mahiru Konai, Bunuksiba, Mia Mamadi, CSO Sinamateng Pang Vidana, VC Pande, Ganaknava, Mui Singha, Manipur University Mutana Honoriba, Toxilis up from the sea, high key, Heidi. Impal West the curfew Tamna, Impal West area Sida, Ahoyi, really like with a Tindraga. Get Manung Sida when a really hunger strike, Tamaki Sang really hunger strike, Tarisida, the Agas Caps in the Hotan, we say I'm a life activity. I Sama really get Talibakambu to Sanga Ima, Nasiki really like Bisicarino. A good Kande, Naram Pasa Yeli, Smina Bara Oiro, Smina really Mazaturila, Emu Kunsikan and Hare. Carino to Risibo. Everybody to Mesa Bizabina in the Trobacide. I just swear, any form of the Gosses and Nashida Sunto Roy. BJP government gave BJP minister responsible for them. Mama Sama could have resigned to them. Nakalam Romda, MU Manipuri Department was a professor, Dr. N. Sanatamuna Pono Kivada, Mui Kupukana Sindura, MU issue a Sibu, Serana Uhanaba, Iho Sagatunangasi, Manipur University Tamna Rally Laklibasi, Lamdamasi as a Wamang Jamani, Miamna Manipur University Mutapa, Yabagi Ayaba Pirabadi, Mushu Mutama di Mushana, Hayrik, Sanchil Kongasi, Handokan Haiki. Group ama connecta sarkar ki maiki connecta laga asai hai si phamaga imaibel sing koina pauna jabada imaibel sing si AP Pande matik chadraba vice chancellor si Manipur University ki lokthok na bagi damakta asai hai riba kaino si koi imaibel sing si madugi wakhal du laksabani haidana aduga nakalda koi lari iba paba thoktaba imaibel sing sida festival du paisal payalaga marakta pahalaga yamna maungda angakpa makhal ki mase koi gi Manipur sarkar gi lengak su yamna ekoi gi lekha ta ningai oiba izat mangningai oiba thodok amani Hauzik Sangsilba MU gi khongjang handoknaba senior citizen singna pausi singda
appeal tarokhiba amadi BC Pandena thama suti loring manungda inquiry tahonu khonasi haibu wafam thamlakiba du MU committee na pamliba apambagi mayokta leibna leibata natana asing wafam asi Kalipak Student Association na kedungesu yabangam loi ISRD na semlakiba fact finding committee asi karamba provision gi makha da semlakiba no haiba mayek sengda patanatana semliba committee asina asumba propongam loi daba maramna masigi mahuta The Commission of Inquiry Act listing of Samapan Yankini Tui Makada Inquiry Committee Shem the Tigan Hangadabni. Ashing a fact finding committee as Karamba provision Gimakada, Shem Libano Kangdabna, Committee Sigi, Power Musung Function Kaino Haiba, Mian, the Saman Hanbagaloinana, Machina, Miyamagi Matakta, Saman Toba, Amadi, Commission of Inquiry Act listing of Samapan Yankini Tui, Section Hongi Makada, Sema Commission Adugi, Section Marie the Piriba, Sub Power Singadu, High Fact Finding Committee the Lake the Highway. All Kaksing Students Union Aksu Kaksing Amadi joint non-government voluntary organization Jangbo Head Office Kaksing Nasu Sinduna. Housing Manipur University the talk about Watok Asi Atubatam Dalosin Biduna. Mahirishing like Tamba Pangalu Hai Duna, Santi Yoba, Rally Masalabamatung, Mifamasu Pangtoki. Nasi Kaksing District Manung Daliba, Mahiro Kaya, Mama Pamadi Club Sangstan, Kaya Yauna, Rally Salabamatung, Kaksing Bazada Leba, Ibudo, Naholai Lampakta, Miami, Mifam Pangtoki. Manipur University Watok, Losin Bidana, Levana, Mahiro Kagi Punsimang, Bayabagi Film the Labasi, Atuamatamda, Warashin, Purak Biduna, Mahirishing Punsikalu, Haina, Aksu Amadi, Jangbogi Makedegi, Apil Tarukli, Isuasi, Losinabi Dama, Gamena, Akan Bawaret Logo, Lena, Akan Bakongtang Slobio. University is Kananaba, Asumwareb Amadi, Kongjang Saxi Lakpada, Aksu Amadi, Zangbona, Hiram Kudimakam Bateng, Pangam Sem Sava, Loire, Hairi. Manipur University Housing Sanctuary Kongjang Hando Haina Nasi Andro Kendri Tongan Tongan Pam Kulomda Parks and Wakat Mifam Pam Cray. Wakat Mifam Singadu Andro Kunjao Huikap Tambalu Market Laimanai Sangam Dabi Yambem Nungbram Ketian Mabi Amadi Morang Purel Yauna Tongan Tongan Pam Kulomda Pambaloyana Manipur University Watok Atu the Yanabo Poro Mahirogi Punsikalu Aikoi Sandi Pami, University da politics Togono Haiba Waror Sing, placard sing the Iduna Sinaki. Indo-Japan Friendship Association Manipur Sinduna, Anishiwa, Nanzao, the Japan Gi, Hiroshima the Sakti Lerva atom bomb Tadaduna, Amangata, Mishimina, Katon Kibagin with Punixing Donangasi, Humbudra Humdoirak Suba, Hiroshima Degitrom, Manipur Press Club the Pantokre. From the Indo-Japan Friendship Association Manipurgi Hani President El Mangina Atomi Mitung Amadi Association Nasi President P.H. Nandakumar Sarmana from Mapu Oiki. From the Manung Sanda Hiroshima gi Mayor Tharakpa Peace Declaration Patoki Amadi Hiroshima the atom bomb Tadaki the Lake Hidra Singima from the Kaikum Wood Poina minute ani to minute lepki. From Mapuki Warol Pirduna P.H. Nandakumana Haiki. Masih informasi kamu tidak mau mengukur lagi pemilu cuma pada madu informasi aja. Itu sih tu nasa saya orang orang kalau ni, orang ekor Manipur sudah ada dia ekor dua orang itu kita kata benda yang madu itu 2% Manipur dah ekor pemilu macam thah yang ini kalau kerja ni, aduh, dari ekor itu kita kerja, pada ni saya jadi hai bawa Hiroshima dah, bom thah dah, tu dah orang tu Kangoi Community Hall Kaksing Waidi Ngasi Works Minister T.H. Bishorsina Honu Matung Inna Sangakri Kaksing District ki Kaksing Waidi Kangoi Ketilda Kaksing Assembly Constituency ki MLA Y Sursandagi MLA Local Area Development Fund gi Lupa Lak Yangkai MLA Sursandra Masana Puthokpa Lupa Lak Tara Amasung Miamdagi Khagalpa Lupa Lak Yangkai Apunba Lupa Crore Amaga Lak Tara Sang Sakiba Community Hall Sangawagi from Aduda Minister Bisosina Atoy Mitung Y Sursanda MLA Kaksing Assembly Constituency na Thormapu Naurem Sanjit Kumar Chairperson Kaksing Municipal Council Amasung KSS Jaljit Vice Chairperson Kaksing Municipal Council Ahumna Akhanaba Mitung and Sing Oina Sarugyaki Thorongi Atoyba Mitung Oikiba Mr. Bisosina Mahaki Warol Pedon High Manipurda Community Hall Kaya Saba Ure Adubu Kaksing MLA Y Sursanda Sariba Community Hall Asigumba Pashama Pam Kangna Sinaduna Miam Gidamakta Tung Koina Leherugadaba Niktina Saba Asi Manipura Masing Yamde Madugi Manungda Kaksing MLA Asik na Manipurgi Makokta Lay Highway Nasigi Aikoi Pamriba Asi
ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯃꯃꯥꯏ ꯆꯨꯝꯕꯤꯕ ꯑꯗꯨꯅꯤ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯍꯟꯗꯨꯅ ꯇꯦꯕꯜ ꯇꯦꯅꯤꯁ ꯁꯥꯟꯅꯍꯟꯗꯨꯅ ꯇꯨꯡꯗ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯟꯗꯨꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯁꯦꯝꯒꯠꯄꯁꯨ ꯃꯊꯧ ꯇꯥꯏ ꯃꯗꯨꯅ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯦꯝꯒꯠꯄ ꯑꯗꯨꯅꯤ BJP ꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯟꯐꯝ ꯀꯌꯥ ꯊꯥꯗꯔꯛꯂꯤ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯅꯠꯇ꯭ꯔꯒ MLA ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯉꯁꯤ ꯂꯩꯇꯅ ꯍꯌꯦꯡ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯕ ꯑꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇꯔ ꯃꯈꯥ ꯇꯥꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯂꯩꯖꯕ ꯃꯤꯅꯔꯦꯜ ꯔꯤꯁꯣꯔꯁ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯅꯕꯗꯧꯅ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯍꯜꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯕꯥꯏꯄꯥꯁꯁꯨ ꯑꯣꯏꯕ ꯌꯥꯔꯤꯕ ꯄꯂꯦꯗꯒꯤ ꯀꯛꯆꯤꯡ ꯐꯥꯎꯗꯨꯅ ꯇꯦꯛꯁꯝ ꯑꯃꯨꯛ ꯐꯥꯎꯔꯒ ꯈꯥꯡꯕꯣꯛ ꯇꯥꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯁꯦꯝꯒꯠꯅꯕ ꯇꯧꯅꯕ ꯍꯣꯠꯅꯔꯒꯅꯤ ꯂꯣꯏꯅꯅ ꯁꯨꯕ ꯅꯣꯝꯕꯗ ꯐꯤꯗꯣꯟꯐꯝ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯑꯊꯨꯕꯗ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯁꯨ ꯊꯧꯔꯥꯡꯂꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯀꯨꯝꯅ ꯄꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯊꯕꯛꯅ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯉꯁꯤ ꯂꯥꯎꯊꯣꯛꯂꯝꯂꯤꯕ ꯀꯛꯆꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯝꯈꯤ Project also in our base 11 base 1 the 600 crore mokeri. Adumi base 2 the 1,200 crore mokeri. Adumi ahum subhanang han la the base 3 plan of matunda akoi 1,000 crore na. Aduna 2,800 crore mokeri. Adumi matunda so 600 crore mokeri kan budget matunda. Aduna koi dia ko matunda koi kaya matunda kami to the have say aduka lagi masi sarkar BJP sarkar asal BJP sarkar se development sarkar ho Forest and Environment Minister T. Sangkumar Haikre lamdam sakot pada sanafam haksel education agriculture amadi tongan bahidam singda mayam punna tanafam mafam darkar lei wafam masingasi minister gi local area development fund gi lupa lakh 3 sang saba pori khongjin gi thambalo youth club sangab da minister na phongdok kibani Minister na makha tan hai Manipur ki Chief Minister N. Birenul Singh Balenga Jat Bijat Singh Tam Khaidaba Sakutpa Lamdam ama oinaba education sanafam amari tongan lamda mayam punna tanafam oinanaba club sanabung kaya sabagi thabak paikhatli masi punna maksi sakutlaba matamda santi legani haibaga loinana environment kananaba isa na department ngaidana club ki akoibada uwa thanaba minister na appeal tawki tharamda social worker के जादुमनी प्रधान सिंह अमसिंह वार्ड मेंबर सिंह सरuk याखी Politik bantu naik tu, sehari jumlah zuar ko hello buka hari saat lagi saat kalau boleh apa, pada saat saya ada mesti tak boleh ke, bahkan saat ini yang kita pada hello saat khas orang kita sendiri jadi kalau sih baru dia nak, enggak kali, enggak kali, atau lain, kau mau anu lagi tak pun, macam mana kau kasih cara mana ya bro, macam ini mesti tu. Tunggu biar tu lewat ni, cara apa tu mesti bukan lewat tu tahu you ada, saya tak tahu. Ngarang tilpung mari ke makhairon tabu matam da jirbam bau parada leiba JNN gi conference hall da Janata Irawat Memorial Trust Jimet jirbam gi executive body gi oiba mifam ama lifetime president Dr. C.H. Kamal Singh na chair lawduna pangthokre mifam aduda yamna kupna khanraba matungda jirbam landam asigi khwaidagi chawba thram ama oina pangthoktuna lakliba Irawat thram asi matam khara tawdraba matung asida handak lakliba September tha asida jirbam district asida su pangthokpa haina mifam na warep lawki loinana mamang thakta office school amadi dukan singdagi donation lawraga thram pangthok lambadu handak sahi asigi oinadi office school amadi dukan singdagi donation lawdana Jimet ki members sing amadi trust asida thamoi sengna donation pirakba mioi singi tengbangna Irawat ki thormasi pangthokpa haina warep lawki makhatana warep kayasu lawki hairi ngasi ayuk pung 10 rom tabada aikhoi gi paumiga Myanmar gi Tamu township ki immigration officer gi unabada lagliba August ki 9 asida ICP sanga
baga loinana Myanmar lom da su international border of India and Myanmar hangdok pagi thoram su pangthok kani thoram adu trade and labor minister na hangdok kani thoram adu da office of border pass tamu township tagi kilometer 3 phawa Myanmar lom da numit 3 gi oina leiba amadi sathok sasin tawagi khudong chaba India gi praja singda phangalagani haiki border pass office asida hojik phawagi oina di Myanmar gi government gi makai dagi visa amadi visa on arrival gi facility singi matang da official oiba che leitabana facility sing asi pi khiroi amasung tungda pirak payawagi thajabadi leiri kadingba government of India na government of Myanmar da visa amasung visa on arrival gi matang da kupna khana biraga Manipur natraga Moreda visa ge office leiragadi leibak ani gi marakta leiba lalor itik tawba singi amasung lamgoiba singi yamna khudong chaba oigani haike Jiribam district asigi leiba government school ama oiriba Borobeka government higher secondary school asida Borobeka subdivision development organization gi chairman PGT na lusingba tim amana agasi ayuk pung taraga me nifirom taba matamda school da yengsilugada school asigi chowkidar oiriba P uttamna mahiroi singi ayuki assembly tawduna leiba thengnare nat aduda natana waja sing su school da asida karamda ba thengnaki ngasi yengsilubagi matangda Borobeka subdivision development organization gi P chairman P Jiten na phongro kibada Jiribam gi barak circle asida leiba Borobeka higher secondary school asida school management committee gi member ama oina guardian ama oina amadi Borobeka subdivision development organization gi chairman oina yengsilubada school asida waja sing ayamba school karamdre mahiroi sing phawba chowkidar P uttamna assembly tawduna lerami hena ngaklibadi mahiroi singa unanaba makhoi kari awat apa sing lege haina hangge tarugusu ojanu pi amana yamna kanna thingmata natana principal gi ayab lawdana mahiroi sing unahande asumna mahiroi singbu unhan kide haina phondorki JSC M2 MGO na taisuba page na lo haina sangsilak leba asi khongjang numit chamaga kunthani thoni sure ngasi su north AOC da leba town planning campus ta bibhag asi karmasari sing kadama di social welfare bibhag ki karmasari sing na wakat mipum pangthok tana protest tawkhre wakat mipam da town planning gi AOTH guneshwana phongro ki bada M2 amadi MGO na sangsilakli ba khongjang support tawduna department ahum pullaga protest tawbani potchagi maman hengalakli ba asigi yenglaga tres wa page halu haina dabi tawkhe Kaksing Turer Wama water supply maning preng da leiba khumujam kiran giloinabi KS Sunorata Devi sahi kunthai pana laikhidabda Jivan Hospital Kaksing staff singna awa phongdok mifam mamangasi hospital si conference on la pangthokre laikhidrabi KS Sunorata si hospital asida housekeeping staff oibani mahagna laikhidrabada hospital staff singna minute ari tomina leptuna laikhidabgi thawaina mapugi manakta santi oina layunaba thaunijaki amadi lehoriba imung gi awabdasu saruk yarakle District Sports Association Kaksing gi lifetime member oiramba Kaksing makha lekai dagi Khetrimium Manihana manung matam sadana lekhidabda DSC Kaksing gi Executive Council members sing awa phongdokpi mifam amangarang ayu pungni palom tabada association gi office ta pangthokre ngasi gi mifam na lekhidrabgi thawaina isorgi manakta ingna singna layunabagi damak minute ani tumina leptuna thonijaki loinana lekhidrabna hinglinga de taramba kayabasu singthaki amadi lekhidrabgi imunganungi awabadasu saruk yakhe Kerala gi Thiru Bharampuram da imung amada thiba khangda lerakba miyoi mari hatok lakba matungda makhoi gi yungi maningi kom amada phumlaga tharamle Kerala police na haikibda sahi yankhai thoi surba Krishnan mahaki nupi Susila sahi yankhai makhoi gi masa ani Arsa sahi kumathoi amasung Arjun sahi trampan hokiba thadagi thiba khangkidabani yumlon abasingna haibda makhoi gi mari mata sing yumda koirakpada yumnaida I tarma thenaki Yumadagi Nungtang Ama Masung Tang Suri Masu Pangki Todogadu Zadu Mantragi Tabak or Mother Hain Singari Todok to the Senate Maru of Mishak Anis Hai Badu Black Magic Ta Train Torpani Maki Shakti Yadu Maki Waja Krishnana Tohan Bani Kanduna Laman Kumbani Hairi Anisna Tawakadu Pangtopada Saru Yaminakiva Lizin Pavadagi Mihat Adugi Madam the Hydor Kray July Kumapangi Numidanga Makoyanina Mui Maria do Hatkivani Krishnan gi masani pa Arjunbu Sidri Khanduna mathangi nimita laklaga thangna thilba matung nungthangna thomduna hatkibani haina lejinna maral yajakre anisti
hojik phawba phaba ngamtri hairi Trinamool Congress ki MP Mari Silchar Airport ta ikaiba nanghan khre haiduna TMC leader Saugatas Roina Assam Home Secretary amasung DGP da mathakta thangalkiba privilege mop amagi matangda Lok Sabha gi Speaker Subita Mahajan na haikibida madu mahangna khanbagi makha poli wafam madu Roina Lok Sabha da 0 hour da pukalakibni Assam da National Register of Citizens ki draft phone khaba matungna Assam da urakliba phibam yangsinaba Trinamool Congress ki MP Mari adu lakhibani August 3 da makhoina Silchar Airport ta thunglabada detain tawna thamkibani Union Home Minister Rajnath Singh na haikibada MP Singh aduna Silchar Airport ta mathong maram khangdan ba phibam ama ohenki Assam gi oriba law and order gi phibam na MP Mari adu detain tawkibani haiki Pakistan gi Tehreek-e-Insaf Parliamentary Committee na Imran Khan bu makhogi party ki Prime Minister candidate oina lauthokre sahi upumanga surba cricketer dagi politician orikraba Imran Khan gi party na July 15 da pangthokkiba Pakistan National Assembly mikhal da khwaidagi yamna kaaba party oikibani ahan boina mikhal matungda Imran na mahaki mayum Banigala residence thadokuna isam samna langin kharabasu masing yamlaba karamadi security force singna mahaku senaki hairi kari nimita mahaku Pakistan gi anuba Prime Minister oina wasak logadage haiba lapthoktragasu lebak adogi ning tamadumit August 3 da wasak lorbayai haina thajinari members sahunga nipuni thoi leba National Assembly gi members sani ga humrani thoi di election dagi khanmani government semna ba members samaga humrani thoi darkar oi hairi Pakistan Tehreek-e-Insaf amasung masiga saminariba khongbu gi apunba member masing samaga humramari sure hairi hojik sanabagi pauda all Zirbam Sports Association asa Zirbam na sinduna Zirbam Government Higher Secondary School gi playground da mamang tha July gi tang kuntret tagi hauduna team try thoina saruk yaduna sathrakliba trauma suba sandam inak inunganbi memorial mini boys under 13 football tournament 2018 gi ngasi sanikhiba league round first match da Mokamlung FC na SBNYC Zirgatpu goal taruk ahumda maithiba pikre aduga anisuba match tana Sunrise Club Kadam Talana LEC Bahuparabu goal manga anida maithiba piki hayengi ahanba match ta Singkim FC Tatbunga KMYC Kamranga amadi anisuba match tana PSG Kalinagar amadi PYC Portulga sanagani hojik aroibda maroi pau amhona pijari Manipur University tamna kholau kya lauduna miyam thomjilakre amadi mafam kya da wakat mi phamkre humdra humdorak suba Hiroshima de thoram pangthokre loinana Mokamlum FC amasung Sunrise Club mai pakre ngasigidi Paodam sandok jaba matang asir lojere miyam amukana khurumjari